Mo coba. Oke, Papa. Namu tabuk sakani tanya. Ngali bro. Catur beli, lo selalu ada Papa. Kalau kangen selalu nanti bro. Oh, catur beli. Kalau kangen selalu, jing macam jadi yang patro peningan dan selalu kan yang halau. Papa itu gigi mana nambiro. Hoi, pare. Selalu. Kalau kan halau kau. Hoi, Papa. Kali itu tamu tahu. Aduh, kalau dia mana yang ada? Kisah dia dah. Ayo nak kena mahal lain. Ayo. Ayo tahu subuh cetai ada apa? Berapa orang sangat muda ba? Nang nak tak tak kerja lagi macam ni. Oh iya nang deh. Aduh, nang pun dia hal tu ino. Ayo kasih dekat tinggal. Masang am namanya kerana hal tu betul. Hoi, ayo kerana nak di mana lagi? Aduh nang hari cuy ni gua. Papa tu cetai lagi yang ni, kerana gua papa sangat muda muda ba? Ayo cetai lagi. Bro, Tamu, nang kaya ko dilak ba? ngau ada tamu. Noi mi kaya layo siya. Hoi mana lagi? Sai nga na ni noi. Ado noi kagang na law ne. Noi tianga di yum di bijang ni ba. Ai tha ni hum ji da sanga dai ne ba yum je. Ado noi tuno lo shan ya dia ba. Ti thang la dia ba. Tamu masih kai cepat tu. Aga noi office da thabak aru bam le hoye ba. Adu lo shan ma phat la ke ado. Noi phajana suram ko. Hoi tamu. Phajana suram ko. Hoi tamu. Mo coba. Kayak Papa. Padi kainom di hani dah. Hayo Papa. Nang bukan agak kena bagai lagi ni. Thô qua quay bà chứ anh ngang thô qua gì mà Si. Ya, tahu nu dah. Pas ada lagi besi dah. Kai di gumam di kana si dah. Sida mama wang kai di gie. Nani terogi macam ni pidu bo. Saya lain itu di pajai ni padi paminya. asmi angang tu dah kayu pa mana ngai tu Pan hayang si keradi. Nang tahu tu itu kam tahu bah. pa bu ko na khanar sim se si ya dre yang se Yare. Nang kita buk tahu jauh loh. Oh yare. Pa yare. oh tu dei chak mai tu tha ga lu ge pa ba Hoi. Thar cái chất về ya cái đó phải mali ta. Tahu mo ba? ai kau bro Ang tanay ko. Kinam tayo kita ba ni? kai ai ge Tahu ko uram bro. ai gom de bo Oh, aduh tayo kita ba? Dakaro, ako. Ay nasa pangalan mi ni. kai le ge nang nai ngai mi bo Kabung sa masangam hugdabda. Kaya tasu kai thamano khangde. Sa ari na sa pangalan mi ni. sen we na ha sia lo se lo Ay. Ho, chingo. Ba yun he, doy tu chingo ne. Ya. Xoay da man palle ne. Ho, doy.
ꯑꯗꯨꯏꯗꯣ ꯄꯥꯕ ꯑꯣ ꯄꯥꯕ ꯍꯤꯗꯥꯛꯇꯣ ꯍꯌꯦꯡ ꯅꯆꯥ ꯁꯣꯏ ꯂꯩꯔꯗꯕꯅꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯁ꯭ꯋꯥꯏꯗ ꯑꯃꯈꯛꯇꯤ ꯂꯩ ꯄꯥꯒꯤ ꯄꯜꯂꯤ ꯀꯩꯗꯧꯔꯦ ꯅꯍꯥꯟ ꯄꯥꯕ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯁꯦꯜ ꯈꯔ ꯄꯤꯌꯣꯅ ꯍꯥꯏꯕꯗꯣ ꯉꯁꯤ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯥ ꯇꯥꯃꯣ ꯑꯗꯨꯏ ꯋꯥꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤꯗ ꯑꯩ ꯊꯕꯛ ꯆꯠꯊꯣꯛꯈꯤꯒꯦ ꯍꯜꯂ ꯈꯟꯅꯁꯤ ꯁꯦꯟꯅ ꯍꯥꯏ ꯂꯩ ꯅꯥꯔꯤꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯊꯕꯛꯇꯤ ꯑꯝꯇ ꯁꯨꯗꯅ ꯏꯕꯨꯡꯉꯣ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯏꯄꯥꯒꯤ ꯍꯛꯆꯥꯡꯁꯤ ꯅꯣꯡꯃꯁꯨ ꯍꯦꯛ ꯐꯩ ꯅꯣꯡꯃꯁꯨ ꯍꯦꯛꯇ ꯐꯠꯇꯦ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯅꯆꯦꯒꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯪꯒꯤ ꯊꯕꯛ ꯁꯨꯕꯗꯨꯅ ꯌꯨꯝꯕꯨꯗꯨꯅ ꯄꯩꯁꯥ ꯄꯤꯗꯧꯔꯤꯕ꯭ꯔꯥ ꯄꯤꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯀꯝꯗꯧꯕ ꯇꯥꯔꯤ ꯀꯩꯒꯤ ꯀꯧꯔꯣꯏꯗꯣꯏꯅꯣ ꯄꯥꯕ ꯏꯆꯦ ꯑꯃꯈꯛ ꯇꯔꯛ ꯌꯥꯎꯖꯕꯁꯤꯗ ꯀꯩꯗꯧꯕꯩ ꯀꯧꯔꯣꯏꯗꯣꯏꯅꯣ ꯄꯥꯕ ꯑꯩꯒꯤ ꯊꯕꯛꯀꯤ ꯄꯩꯁꯥꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯗꯨꯗ ꯑꯩ ꯅꯍꯥꯟ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯆꯠꯄꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯀꯦ ꯄꯥꯕ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯎꯅꯔꯝꯃꯒ ꯋꯥꯔꯤꯗꯣ ꯁꯥꯔꯛꯑꯒꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯁꯥꯔꯁꯤꯗꯤ Cái gì gì kìa? ꯏꯅꯦ ꯁꯤꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥꯁꯤꯕꯨ ꯀꯌꯥ ꯄꯤꯒꯦ Chồng cũng nhập khẩu mình mua xin là chồng cũng ở bên trong apam bọc khẩu có chỉ để đi xem xí yên kia đó để đi cái yên gì đó ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥꯗꯨ ꯑꯝꯇ ꯌꯦꯡꯖꯒꯦ ꯄꯥꯕ qua đây cái chân đi qua nó ra đi đi ꯅꯦ ꯁꯦ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦꯀꯣ 아니 난 오래 소리들 나 이네. 이년 난 apam 쑥 탐비비랑 거 ꯍꯣꯏ ꯍꯣꯏ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯥꯕ ꯅꯍꯥꯟ ꯁꯦꯟ ꯍꯥꯏꯔꯝꯕꯗꯣ ꯑꯝꯇ ꯂꯧꯁꯜꯂꯨꯈꯤꯒꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯉꯁꯤ ꯅꯣꯡꯃꯇ ꯉꯥꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯗꯨꯅ ꯏꯆꯦꯒꯤ ꯄꯣꯠ ꯆꯩ ꯂꯩꯅꯕ ꯁꯦꯟꯗꯣ ꯑꯝꯇ ꯂꯧꯁꯜꯂꯨꯒꯦ ꯄꯥꯕ ꯁꯦ ꯃꯅꯝ ꯅꯝꯕꯤꯔꯣ ꯑꯗꯣ ꯄꯥꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯣ ꯌꯦꯡꯉ ꯆꯠꯂꯨꯀꯣ ꯑꯃꯨꯛ ꯇꯨꯏꯁꯟ ꯈꯣꯠꯁꯟ ꯇꯧꯅꯤ ꯑꯩ ꯊꯣꯛꯎꯒꯦ ꯄꯥꯕ ꯍꯣꯏ ꯆꯠꯂꯣ ꯇꯥꯃꯣ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤꯁꯨ ꯏꯆꯦ ꯑꯃꯈꯛ ꯂꯩꯖꯩ ꯏꯆꯦꯗꯣ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯆꯥꯛ ꯀꯧꯒꯦꯅ ꯈꯟꯖꯩ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯈꯨꯠꯁꯨꯃꯟ ꯈꯔ ꯂꯩꯕꯗꯨꯗ ꯂꯨꯄꯥ 5,000ꯃꯨꯛꯇꯪ ꯍꯥꯟꯅ ꯇꯥꯃꯣꯅ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯑꯩ ꯆꯥꯛꯀꯧꯕ ꯍꯥꯏꯁꯦ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯃꯇꯥꯡꯁꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯔꯣꯏꯕ ꯂꯣꯏ ꯈꯪꯉꯤꯗꯨꯅꯤ ꯑꯩ ꯕꯤꯠ ꯃꯌꯥꯝ ꯑꯃ ꯅꯝꯃ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕ ꯃꯇꯥꯡꯁꯦ ꯅꯪꯅ ꯊꯣꯛꯄ ꯇꯧꯕ꯭ꯔꯣꯕ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯅꯣꯏ ꯊꯕꯛ ꯁꯨꯔꯨꯔꯒꯅꯦ ꯑꯩ ꯅꯣꯏ ꯄꯩꯁꯥ ꯃꯌꯥꯝ ꯂꯣꯏ ꯁꯤꯗꯣꯛꯀꯅꯤ ꯌꯥꯔꯒꯗꯤ ꯇꯥꯃꯣꯅ ꯂꯨꯄꯥ 2,000 ꯇꯧꯔꯁꯨ ꯊꯤꯕꯤꯔꯒ ꯅꯅꯥꯎ ꯄꯤꯕꯤꯌꯨꯕ ꯑꯁ ꯅꯪꯁꯦ ꯑꯁꯦꯡꯕ ꯒ꯭ꯌꯥꯟ
ꯇꯥꯗꯦ ꯃꯤ ꯉꯥꯡꯉꯤꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦꯕ ꯅꯪꯁꯤ ꯌꯥꯝ ꯍꯟꯖꯟꯖ ꯉꯥꯡꯅꯩ ꯑꯩ ꯍꯥꯏꯔꯤꯅꯦ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯍꯥꯏꯔꯤꯅꯦ ꯐꯔꯦ ꯇꯥꯃꯣ ꯅꯅꯥꯎ ꯆꯠꯂꯨꯒꯦ ꯍꯣꯏ ꯍꯣꯏ ꯆꯥꯗ ꯍꯥꯏꯔꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯑꯩꯁꯦ ꯇꯥꯆꯧ ꯀꯩꯗꯧꯔꯦ ꯇꯥꯆꯧꯅ ꯇꯥꯆꯧꯒꯤ ꯊꯕꯛ ꯁꯨꯍꯜꯂꯗꯤ ꯈꯨꯠꯁꯨꯃꯟ ꯄꯤꯕꯝ ꯊꯣꯛꯇ꯭ꯔꯣꯕꯤꯒꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯤꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯂꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯇꯥꯆꯧꯅ ꯁꯦꯜ ꯂꯩꯔꯦ ꯄꯤꯅꯤꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯗꯣ ꯃꯣꯏꯒꯤ ꯁꯦꯟꯗꯣ ꯑꯩꯅ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯑꯩꯅ ꯂꯩꯔꯀꯥꯟ ꯄꯤꯅꯤ ꯂꯣꯏꯔꯦ ꯀꯣꯟꯅ ꯄꯤꯕ ꯌꯥꯕ ꯄꯩꯁꯥ ꯅꯠꯇꯤꯌꯦ ꯆꯥꯛꯀꯧꯕꯕꯨ ꯀꯣꯟꯅ ꯀꯧ ꯌꯥꯕ꯭ꯔꯣ ꯃꯤꯁꯨ ꯃꯆꯜ ꯃꯆꯦ ꯆꯥꯛꯀꯧꯅꯕ ꯋꯥꯅ ꯇꯥꯟꯖꯩꯅꯦ ꯑꯗꯨꯒ ꯀꯣꯟꯅ ꯄꯤꯒꯦꯕꯨ ꯀꯅꯥ ꯌꯥꯅꯤꯡꯗꯣꯏꯅꯣ ꯇꯥꯆꯧ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯌꯥꯔꯦ ꯈꯪꯉꯦ ꯉꯁꯥꯏ ꯈꯪꯈꯟꯕꯗꯣ ꯇꯧꯔꯅꯨ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯖꯥ ꯑꯃꯨꯛ ꯊꯥꯖꯒꯅꯨ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯅꯤ ꯌꯥꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯃꯤ ꯑꯋꯥ ꯑꯅꯥꯁꯨ ꯑꯝꯇ ꯈꯪꯗꯦ ꯑꯁ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯩ ꯄꯨꯔꯥ ꯁꯥꯔꯅꯤ ꯃꯣꯏꯅ ꯏꯕꯨꯡ ꯑꯆꯧꯕ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯃꯨꯛ ꯂꯩꯔꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕ ꯋꯥꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯦ ꯍꯣꯏ ꯄꯣꯊꯥ ꯄꯣꯊꯥ ꯃꯥ ꯏꯃꯨꯡ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕꯣ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤꯔꯣ 이게마 딱지 람다 라이 낭고 자꾸 자까져오죠. 나 ꯑꯩꯗꯤ ꯆꯥꯛꯀꯧꯕꯒ ꯆꯠꯅꯤꯡꯗ꯭ꯔꯦꯗ ꯄꯥꯕꯁꯨ ꯅꯥꯔ ꯂꯩꯕꯗꯨꯗ ꯏꯅꯥꯎꯗꯨꯁꯨ ꯁꯨꯔ ꯆꯥꯕꯅꯤꯅ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦꯗ ꯏꯃꯥ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯈꯨꯠꯁꯨꯃꯟ ꯈꯔ ꯂꯩꯕꯗꯨꯗ ꯂꯨꯄꯥ 5,000 ꯍꯥꯟꯅ ꯇꯥꯃꯣꯅ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯌꯥꯔꯒꯗꯤ ꯇꯥꯃꯣꯅ ꯂꯨꯄꯥ 2,000 ꯇꯧꯔꯁꯨ ꯊꯤꯕꯤꯔꯒ ꯅꯅꯥꯎꯕꯨ ꯄꯤꯕꯤꯌꯨꯕ ꯇꯥꯃꯣ ꯅꯅꯥꯎꯕꯨ ꯆꯠꯂꯨꯒꯦ ꯆꯠꯂꯣ ꯅꯪ ꯀꯨꯝꯊꯔꯛꯑꯣꯁꯦ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯆꯦꯛꯀ ꯁꯨꯕ ꯑꯃ ꯃꯃꯤꯡꯗꯣ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅ ꯀꯥꯎꯈ꯭ꯔꯦ ꯀꯩ ꯂꯝꯅꯤ ꯍꯥꯏꯒꯦ ꯈꯔꯥꯁꯣꯟ ꯍꯥꯏꯒꯨꯝ ꯇꯧꯕꯅꯦ ꯈꯔꯥꯁꯣꯟ ꯀꯧꯕ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯀꯧꯋꯦ ꯑꯣ ꯅꯤꯡꯁꯤꯡꯉꯦ ꯑꯃ ꯀꯣꯔꯧ ꯍꯥꯏꯕ ꯑꯣ ꯑꯗꯨꯗꯤ ꯃꯣꯏ ꯁꯤꯒꯤ ꯇꯣꯉꯥꯟ ꯃꯉꯥꯃꯨꯛ ꯆꯠꯂꯒ ꯂꯩꯔꯕꯅꯦ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯏꯗꯣꯝꯆꯥ ꯁꯤꯗ ꯂꯩꯔꯤꯉꯩ ꯆꯠꯂꯨꯒꯦ ꯍꯣꯏ ꯈꯔ ꯆꯠꯂꯁꯤ Dakoro! Dakoro! Yumjum ko na lagi. Kanang nito zalo. ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯣꯏꯒꯤ ꯏꯆꯟꯗꯣ ꯅꯠꯇ꯭ꯔꯣ Oh, mane. ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯆꯪꯉꯣ ꯁꯤꯗ Yani, ay kanong tahayan lakbani. ꯐꯝꯖꯦꯁꯨ ꯌꯥꯗꯦ ꯀꯩ ꯂꯩꯒꯦ Ngahan ichi sa ko bagi sel hai lambado. Aduda tasong napigidabado. Dugi sum ay nanumatadana mating khara pangi na lambani. ꯌꯥꯔꯅꯤꯗ Ay nanumatadana thawagi laga Dakoro ido ay mundi kay piyo malida. ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯗꯣ ꯁꯦꯟꯗꯣ ꯁꯣꯝꯗ ꯃꯤꯉꯣꯟꯗ ꯍꯥꯏꯅꯔꯤꯕ ꯑꯗꯨꯗꯨꯒꯤꯅꯦꯕ Yare Dakoro, mingonda ido lawro no. Nang mini pirangtradi chakoroge haibro. Ichi chakona ba aina mateng khara pangbane. ꯌꯥꯔꯅꯤꯕ Loksalo ꯌꯥꯔꯅꯤꯕ Dakoro loksalo. ꯌꯥꯔꯅꯤꯕ Loksalo ichi chakona bane. ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗ ꯀꯩꯝꯇꯁꯨ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ
ꯌꯥꯔꯦꯗ ꯃꯣꯔꯣꯛ ꯆꯥꯔꯔꯣꯏꯒꯦ ꯃꯊꯪꯗ ꯂꯥꯛꯄꯗ ꯑꯃꯨꯛ ꯐꯖꯅ ꯅꯣꯡꯃ ꯆꯥꯃꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯗꯨꯝ ꯆꯥꯕꯒ ꯂꯥꯛꯃꯤꯟꯅꯕꯅꯦꯕ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯦꯡꯉꯦꯀꯣ ꯗꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯑꯧ ꯇꯥꯈ꯭ꯔꯣ ꯆꯠꯂꯦ 뭐라? 타모 정호 라오 너희 지킬 수 있을까? 찍어예 찍담네 기스톡 담네 타모 정호 아이 너희 용티 너희들 아마 한가 쌍이네 이제. 정호 라오 타모 시다 펌지라 아씨 너무 거다 이제 깨달아 미네. ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯇꯥꯃꯣ ꯇꯥꯃꯣꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯇꯥꯃꯣ ꯀꯩꯅꯣꯅꯦ ꯅꯪꯅ ꯅꯍꯥꯟ ꯅꯣꯏ ꯏꯆꯦ ꯆꯥꯛꯀꯧꯕꯒꯤ ꯁꯦꯟ ꯈꯔ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨ ꯑꯩꯅ ꯄꯤꯍꯧꯗꯕꯗꯨꯗ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯒꯤ ꯅꯉꯣꯟꯗ ꯁꯦꯟ ꯈꯔ ꯁꯤꯟꯅꯒꯦꯅ ꯑꯩ ꯂꯥꯛꯏꯅꯤꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯇꯥꯃꯣ ꯌꯥꯔꯅꯤ ꯑꯩ ꯁꯣꯟꯗ ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯁꯤꯟꯅꯈ꯭ꯔꯦ ꯇꯥꯃꯣ ꯈꯣꯔꯣ ꯅꯪ ꯇꯥꯃꯣꯗ ꯅꯪ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦ ꯅꯠꯇꯦ ꯇꯥꯃꯣ ꯑꯩ ꯁꯣꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯇꯧꯕꯅꯤ ꯇꯥꯃꯣ ꯑꯁ ꯑꯩ ꯁꯦꯟꯗꯣ ꯌꯥꯔꯅꯤ ꯇꯥꯃꯣ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯒꯤ ꯅꯠꯇꯦ ꯂꯥꯟꯅ ꯂꯧꯕꯩꯅꯤ ꯇꯥꯃꯣ ꯑꯩ ꯌꯥꯔꯅꯤꯕ ꯑꯁ ꯅꯪ ꯁꯦꯟ ꯈꯔꯗꯤ ꯂꯧꯒꯦ ꯌꯥꯔꯅꯤ ꯇꯥꯃꯣ ꯇꯥꯃꯣꯒꯤ ꯑꯆꯤꯟꯕꯗꯣ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕꯤꯔꯨꯔꯣ ꯐꯔꯦ ꯅꯪꯅ ꯌꯥꯅꯕ ꯁꯤꯜꯂꯦ ꯍꯥꯏꯔꯕꯅꯤꯅꯅꯦ ꯈꯣꯔꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯃꯇꯨꯡꯗ ꯄꯨꯂꯞ ꯑꯗꯨꯝ ꯄꯤꯔꯒꯦ ꯍꯣꯏ ꯇꯥꯃꯣ ꯄꯩꯁꯥ ꯊꯤꯟꯗꯣꯛꯄꯤꯔꯣ ꯑꯗꯣ ꯅꯪ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯅꯌꯥꯝꯕꯗ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯈꯣꯔꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯇꯥꯃꯣ ꯅꯅꯥꯎ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ ꯇꯥꯃꯣ ꯍꯣꯏ ꯂꯩꯍꯧꯔꯣ ꯏꯆꯦ ꯑꯩ ꯂꯥꯛꯏꯌꯦ ꯅꯪ ꯂꯥꯛꯏꯔꯣ ꯆꯪꯉꯣ Jangan lama. ꯆꯪꯉꯣ ꯂꯥꯛꯑꯣ Kalau jangan ꯏꯅꯦ ꯍꯛꯆꯥꯡ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ ada lagi. 이세기 작곡을 봐 하이라이네. 야야이 제 작곡 우동 거는 나오고. ꯑꯩ ꯀꯧꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩꯗꯤ ꯀꯧꯔꯅꯨ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯅꯦ ꯌꯨꯝꯒꯤ ꯃꯑꯣꯡꯗꯨꯗ ꯅꯉꯣꯟꯗꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯦ 그이노 이세 그래도 거울드노 제히 먹이 아무튼 니원 작곡을 락것이다. ngân lạc tới rồi quý xe. Phải nên để cho mình. 이네 아닌데 아예 목 열어보게. Yang lu yang ngomong ngantah halke. ngân lao quý xe. ꯍꯣꯏ ꯆꯠꯂꯣꯀꯣ ꯑꯩꯁꯨ